Samaram Football Club, Samaram, Thobal District na sinduna, 3rd State Level Open Football Tournament, Samaram Trophy 2025, Team 19 na Group Maritok na khaidokduna, ngasidagi natki oiba pungjagoi isai thangtagi kumai kayaga loinana Samaram Playground da houdokhre. Opening match da Lizen FC Manipur Police na maipakre. Tournament adu haudokpagi thoramda Khangabok Assembly Constituency gi MLA Okram Surja Kumar na athoiba mithunglen ABCEDO Samaram gi Secretary Khangemam Tompok na thoram mapu aduga CMO Thobal Yengkhom Nokol na akhanaba mithunglen oina sarukyaki. Thorongi sarukama oina athoiba mithunglen singna luchingduna laikhidraba donor gi imung manunggi photo singda laisu katun ikai khumnaba utki. Ngasi hawdokpagi sanakiba match ta Lizen FC Manipur Police na Suban FC Ngarianbu goal ahum anida maithiba pikre. Lizen FC gi maipakpagi goal singadu jersey number 10 Z Golmaina minute ani, jersey number 20 CH Akasna minute 18 da, aduga jersey number 18 L Inil na minute 15 da goal amamam chanba ngamki. Suban FC gi goal ani aduna jersey number 5 MD Sohel amadi jersey number 7 MD Tawa Khan na minute 13 amasung 40+2 da goal amamam chanba ngamki bani. Tournament asigi hayeng tang 13 gi nungthil pungani Group A gi league match singda PFTC Samaram amasung Khongjom FC na ahanba match aduga nungthil pung 3 minute 15 da Sangayumpham FC amasung Milan FA anina ani suba match sanagani.